Good morning news ngasi October ki tang tara mari ingkum jalising ani kungi merai kun tare ni pan ba dim jakshin nimit ki pausi sing dim pham ga pau miam da pau dam jari Manipur da covid19 lai ki da doctor ani sukre CRPF ki tare jauna punna chani kun tha tare positive oire Houkiba pungkun mari ki manungda Jibam district ki Manipur Health Service medical officer oina thabak tauba ama ngarang siji hospital da covid19 na laikhidaba ga loina na hauji phawbri state asida covid19 na laikhidaba doctor ani sukre hairiba matam asigi manungda CRP ki personnel taret amasung general population ki oina mioi chani ga kunthra yauna punna mi chani ga kunthra ga taret covid19 positive oire mioi mari su covid19 na laikhidaba ga loina na hauji phawbri covid19 na laikhidaba masing asi punna marfutara taret chure hairi Sijo hospital da covid19 na laikhidaba medical officer asi Thawal district tagini maming na Dr. Nasir Ahmad sahi nifu taret type 2 diabetes mellitus patient ni lampen kombini kathir da leiba suwa hospital gi gynecologist consultant Dr. Waheng Bam imo Delhi da covid19 na ru laikhidaba matung da mahang na ani sugani amom da hukiba pungkun mari sige manung da general gi oina nupa cham kun ga manga amasung nupi cham ga sumna manga yauna punna mioi chani kunthra amasu central armed police force ki personnel taret covid19 positive oire general population ki oina covid19 positive oire sing asi adudi Imphal West tagi humphugani pan Imphal East tagi maudragani toy Bisempur tagi tara umdu Chuchampur tagi tara None tagi ama Tamenglong tagi tara manga Thawal tagi tara mapan Kaksing tagi taru Kangpokpi tagi ahum Technopol tagi ani ni makoi sing asigi manungda mioi Nepal di mapal tagi halakpani aduga atay na travel history laitaba ngakani hairi haukiba pungkun mari ki manungda Kangpokpi da sahi marfu suraba nupa ama Imphal West ki sahi humpuga mari suraba nupi ama sahi nipuga mapan suraba nupa ama amasung Thawal tagi sahi nipu manga suraba nupa ama punna mioi mari Janin Rims amasung Sijo hospital da laikidre makoi mari asi tharaga hauji phawbada covid19 na laikidaba masing asi marfu taram tare chukre hairiba matam asigi manungda mioi chamu kuni thuna discharge tawkre makoi sing adudi CRPF tagi taret home isolation kunga humdoi Rims tagi nipan Tamenglong dagi ahum JNB Chandel dagi mari Kangpokpi dagi mari PR Kaksing dagi manga tike ukul dagi ama Thawal dagi taret Bisempur dagi ani Yunako dagi tra manga Lemakong dagi kuntra nipu ga humdoi amasung Jibam dagi ani ni ngasi punna mioi chani kunthra tare covid19 positive oikiba asi tharaga hojik phawbani state asida covid19 positive case asi lising trom du chatret mawdra du chure lising tara sani pan maw kunga mapan na discharge tawkre active case ta lising ani ga sani pan humpu ga taret leiri masi manungda general population da lising ani ga chamwa tara ga taruk amasung central security force ta chahum ga yangkai mathoi ni recovery rate asi sa da humdra ni pan dasmik manga amada leiri hairi Hojik samlakpa pau khara Army na control tawriba koirenga all airfield ki lam state ta transfer tawnaba review meeting ama chief minister na sial auduna mahaki office secretary ta pangthokre Minister Lukhoi na nongmei kapkhiba leite local workers sina maral sibani Laimakong singmang ki thodok semai ki MLA Dingo amasung Saitu ex minister ngangtham haukip yauna wari sanaduni yasinakre Lockdown manungda private school chingna sa phi sa du kunthra lobu yaroi haina M2 ki pire amuka hena consent kre Manipur da question boseng amadi MU ne loba makhal kya gi parikha da question li oiragli ba pumna ma haksin ne lofam thoi desam Huran ki ba phule ki corona phare phaba mu digi maming pravesh sahi kun apokpa MD Herugudin kawi kyam gai oinam lekol dagi ni Lupa kor him dagi drug phare phaba mu adudi Technopol Bazar dagi morning Wi-Fi sahi kunmari apokpa Kailen Wi-Fi ni haire Uttar Pradesh ta prakha kana chathari ngai da school ki chhatri amasu campus manungda game rap tawkre rapis marimak phare President Vice President amadi Prime Minister tungna balupa ko lising nipan ga samri taba VIP plane lashinduna ahin basading chanhalle Rahul Gandhi US force na Taliban ne air strike tawkre Bangladesh ki President Abdul Hamid rape case chenaba mioi sing sibagi dandi pibagi ordinance sahi tawkre
ngasi gas lakiba agency singdi legal gas kaksin yairipo gas service mabia gas moirang gas service kanchi indian gas service gas misau service ngasi matang asida pausi singdi khomjin jaba paudam jaba loijari yingbi gudi upu thagat phongdok jari amadi channel asina domu kana phangbirabdi channel sibu subscribe button amadi bell notification ipal button nambi duna support tawbiu haina haijari